Miyang tabiriba pumnapu gaba chofna ahan maktada taram okchari ngasigi video asidi lakadoriba July gi tang kuntaruk amasung kuntareta pangthokadoriba Amazon gi Prime Day sale asida adomna leihauba yaba electronics amasung atopa category singi item singi matangda yamna tentakna amadi samlapna pijaba paudamni hairiba video asida adomna adongi screen da uburiba potlam sing asi yamna ahoma manda haiba sale asida leiba amadi IDFC gi bank ke card sing sinaraga 10% instant discount ka loinana yamna ahoma malda leiba yaba polam singi matangda semjaba video ni hairiba video asibu loi phawutang miyeng taminarasi hairiba Amazon gi lakadoriba 26 amasung 27 July da pangthokadoriba Prime Day sale asida adongi phone dagi yamna laina Amazon gi hairiba sale asida adongi clothing footwear natragana electronics gi amadi household item na singba mamat potlam sing yamna ahoma malda leiba phangbigani hairiba sale asida mobiles electronic item sing amadi makhal khudumaki hiram khudumaki potlam singda yamna chauna discount amasung offer sing ubo phangbigani hairiba sale asigi manungda adongi damakta tablet na chingba leinabagi damakta sem sabiba oiragadi Lenovo Essential amadi iPad na chingba tablet sing yamna ahoma malda uba phangbigani amadi DSLR camera mobile phone tripod Gimble natragana GoPro na chingba camera sing makhal gi polam sing screen da uriba offer price asida leihobada adongi damakta yamna mak khudong saba tanja ama oigani adongi screen da uriba polam khudimaki leinabagi link adu ngasigi video gi description da sungsoi soidana hapsaramgi adomna hairiba potlam sing asigi manungdagi ama hekta leibininglagasu hairiba link asidagi changlaga soilnaki leibada amadi yengbu matamda henasu khudong charagani masini ngasigi lakadoriba Amazon gi tang kuntaruk amasung kuntaret July da pangthoka Prime Day sale gi matangda adomna ahoma malda amadi offer ga loinana leihoba yaba potlam singi matangda tentakna reminder oina semjiba video asibu miyang tabiriba pumnamakna video asibu like tobiramo tungdasu asigumba nungairba amadi informative oiba video ka yengbinabagidamagta channel asibu subscribe tobiyo amadi video asibu share tobiyo mathangi video amada amuk thengnarasi matom adu phawbagidamagtadi mayam pumnamakidagi kainabagi athang nijari